ꯅꯍꯥꯟꯅꯗꯤꯀꯣ ꯃꯌꯥꯝ 12 minute ꯔꯣꯝ ꯆꯪꯕꯅꯦꯕ ꯑꯩꯅ ꯆꯥꯛ ꯆꯥꯕꯁꯦ ꯉꯁꯤꯗꯤ 9 minute ꯂꯣꯏꯕꯩ ꯋꯥꯅꯦꯕ ꯀꯃꯥꯏꯅ ꯁꯨꯝ ꯊꯨꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯐꯦꯟ ꯊꯥꯅꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯏꯪꯍꯜꯂꯤꯃꯤ ꯁꯨꯝ ꯎꯁꯣꯏ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯗꯣꯔꯤ ꯀꯔꯝꯕ ꯋꯥꯒꯤ ꯎꯁꯣꯏꯅꯣ ꯃꯥꯁꯤꯗꯤ ꯁꯅꯥꯏꯕꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤꯗꯨꯔꯣ ꯑꯣ ꯁꯤꯒꯩꯁꯤꯒ ꯑꯃ ꯈꯣꯛꯄ ꯍꯧꯔꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯊꯩꯕꯣꯡ ꯃꯔꯨ ꯂꯩꯔꯦ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯍꯥꯞꯄꯒ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯕꯒꯤ ꯃꯍꯥꯎꯗꯤ ꯀꯩ ꯍꯥꯏꯕ꯭ꯔꯅꯤ ꯃꯌꯥꯝ ꯎꯁꯣꯏ ꯏꯔꯣꯟꯕꯒꯤ ꯎꯁꯣꯏꯁꯦ ꯂꯣꯏꯅꯃꯛ ꯁꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯊꯩꯕꯣꯡ ꯃꯔꯨ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯈꯣꯛꯏ ꯊꯣꯛꯂꯛꯑꯦ ꯊꯩꯕꯣꯡ ꯃꯔꯨ ꯑꯗꯣ ꯁꯤ ꯂꯣꯏꯅꯃꯛ ꯈꯣꯛꯇꯣꯏꯕ ꯌꯥꯕ ꯁꯤꯁꯦ ꯑꯗꯨ ꯍꯧꯒꯗ ꯃꯥꯜꯂꯤꯈꯩ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯆ꯭ꯔꯦꯠ ꯍꯥꯏ ꯀꯔꯤꯒꯤ ꯐꯩꯅ ꯈꯥꯏꯔꯤꯅꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯗ ꯈꯥꯃꯦꯟ ꯂꯩꯔꯦ ꯑꯂꯨ ꯂꯩꯖꯔꯦ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯑꯃ ꯀꯥꯡꯉꯧ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯄꯥꯛꯅ ꯁꯨꯃꯥꯏꯅꯀꯣ ꯕꯦꯁꯣꯟ ꯍꯥꯞꯄꯒ ꯇꯣꯠꯂꯒ ꯉꯧꯔꯅꯦꯕ ꯑꯗꯨꯒ ꯎꯁꯣꯏ ꯏꯔꯣꯟꯕꯒ ꯆꯥꯊꯔꯅꯤ ꯈꯥꯃꯦꯟꯁꯦ ꯑꯆꯧ ꯑꯆꯧꯕ ꯁꯨꯝ ꯆꯥꯎꯕꯒꯗꯣ ꯑꯣꯏꯔꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯃꯌꯥꯝꯗꯣ ꯁꯤ ꯁꯨꯀꯜ ꯆꯥꯎꯕ ꯑꯁꯥꯡꯕ ꯈꯥꯃꯦꯟꯁꯤꯒꯤ ꯃꯔꯛꯇ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯑꯃ ꯇꯧꯒꯦꯀꯣ ꯁꯨꯃꯥꯏꯅ ꯃꯔꯤ ꯇꯪꯈꯥꯏ ꯇꯥꯔꯣ ꯑꯣꯃꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯔꯤ ꯇꯪꯈꯥꯏ ꯇꯥꯔꯒꯅꯦ ꯁꯤ ꯃꯀꯣꯛꯁꯤ ꯌꯥꯎꯔꯒꯦ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯇꯧ ꯎꯟꯅ ꯃꯩ ꯂꯤꯂꯤ ꯊꯥꯒ ꯑꯩ ꯇꯧꯕ ꯅꯪ ꯍꯥꯏꯔꯣ ꯑꯅꯤꯈꯛꯇꯔꯣ ꯑꯇꯩ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦ ꯃꯆꯥ ꯌꯥꯎꯏ ꯑꯣ ꯁꯤ ꯃꯆꯥ ꯑꯍꯨꯝ ꯈꯛꯇꯅꯤ ꯌꯥꯔꯦ ꯑꯩꯒꯤ ꯑꯣꯏꯔꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯁꯤꯗꯩꯁꯤꯗ ꯃꯆꯥ ꯌꯥꯎꯔꯤꯁꯦ ꯑꯍꯨꯝ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯁꯤ ꯑꯆꯧꯕꯁꯤꯡꯁꯤꯗꯤ ꯅꯣꯏꯒꯤ ꯇꯧꯕꯤꯔꯣ ꯃꯆꯥ ꯌꯥꯎꯔꯝꯅꯤꯌꯦ ꯑꯇꯩꯁꯨ ꯌꯥꯎꯗꯦ ꯑꯃꯈꯛꯇ ꯌꯥꯎꯔꯤ ꯂꯣꯏꯔꯦ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯗꯦ ꯑꯃꯗꯣ ꯇꯤꯟ ꯆꯥꯈꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯖꯕꯤꯌꯨꯀꯣ ꯍꯣꯔꯦꯟ ꯍꯥꯎꯕ ꯍꯥꯎꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯔꯤꯚꯤꯌꯨ ꯄꯤꯖꯔꯛꯑꯒꯦ ꯃꯀꯣꯛꯇꯨꯒ ꯊꯝꯃꯣ ꯂꯣꯏꯗꯣ ꯈꯥꯃꯦꯟꯁꯦ ꯑꯣ ꯐꯤꯔꯣꯟ ꯃꯤꯖꯥꯃꯤ ꯊꯥꯎꯇꯥꯡꯉꯤꯀꯣ ꯅꯪꯒꯤꯗꯣ ꯇꯣꯛꯑꯣ ꯊꯥꯎ ꯇꯥꯡ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯊꯥꯎ ꯆꯥꯔꯣꯏ ꯀꯩꯁꯨ ꯆꯥꯗꯣꯏꯃꯤ ꯁꯤ ꯅꯪ ꯑꯅꯤꯈꯛ ꯆꯥꯔꯒ ꯆꯥꯄꯣꯠꯅꯤ ꯀꯩꯅꯣ ꯅꯪꯒꯤꯗ ꯃꯁꯨꯡ ꯉꯥꯛꯇ ꯆꯥꯔꯒ ꯁꯤ ꯃꯁꯨꯡ ꯉꯥꯛꯇ ꯁꯤꯔꯅꯤ ꯑꯩ ꯆꯣꯠꯊꯕ ꯆꯥꯔꯔꯣꯏ ꯌꯥꯔꯦꯅ ꯑꯣꯏꯌꯦꯅ ꯌꯥꯝꯃꯦ ꯊꯨꯝꯃꯗꯤ ꯈꯔ ꯇꯣꯠꯅ ꯊꯝꯕꯗꯗꯤ ꯋꯥꯔ ꯋꯥꯔ ꯂꯥꯎꯔꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦ ꯊꯨꯝ ꯇꯣꯠꯂꯤꯕ ꯀꯔꯝ ꯀꯥꯟꯗ ꯁꯣꯏ ꯂꯣꯏꯕꯒ ꯑꯣ ꯑꯩꯅ ꯇꯣꯠꯁꯜꯂꯦ ꯆꯥꯝꯕꯩ ꯉꯥꯏꯍꯥꯛ ꯃꯥꯡꯗ ꯑꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦ ꯃꯌꯥꯝ ꯆꯥꯝꯃꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯀꯨꯀꯔꯗ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯉꯁꯤꯗ ꯇꯥꯔꯤꯀꯣ ꯃꯌꯥꯝ ꯈꯪꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯎꯁꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯕ ꯂꯣꯏꯔꯒꯀꯣ ꯉꯥꯏꯍꯥꯛ ꯊꯨꯝ ꯇꯣꯠꯂꯒ ꯊꯝꯃꯗꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯎꯁꯣꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦꯒꯤ ꯍꯥꯎꯔꯦꯗꯅ ꯀꯜꯂꯗꯤ ꯍꯥꯎꯇꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯇꯧꯕꯤꯌꯣ ꯊꯩꯕꯣꯡ ꯃꯔꯨꯗꯨꯁꯨ ꯆꯥꯝꯃꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯄꯨꯟꯅ ꯀꯥꯝꯊꯠꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯅꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯄꯥꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯇꯪꯈꯛ ꯁꯨꯃꯥꯏꯅ ꯖꯨꯛꯅ ꯌꯦꯡꯉꯒ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯀꯨꯀꯔ ꯊꯥꯡꯒꯠꯆꯔꯦ ꯀꯌꯥꯔꯛ ꯀꯥꯝꯗꯣꯏꯅꯣ ꯁꯦ ꯃꯉꯥ ꯇꯔꯨꯛꯔ ꯆꯥꯔꯤꯁꯦ ꯃꯣꯠꯄ ꯅꯠꯇꯦ ꯃꯨꯕꯅꯤ ꯍꯥꯏꯗꯤ ꯀꯨꯀꯔꯒꯤ ꯁꯥꯏꯠꯁꯦ ꯃꯨꯗꯅꯕ ꯁꯨꯃꯥꯏꯅ ꯆꯥꯔꯤꯁꯦ ꯃꯅꯤꯡꯗ ꯍꯣꯍꯜꯂꯒ ꯊꯝꯕꯅꯦꯕ ꯃꯌꯥꯝꯁꯨ ꯃꯩꯗ ꯊꯣꯡꯕꯤꯕ ꯃꯌꯥꯝꯁꯨ ꯑꯁꯤ ꯃꯨꯗꯅꯕꯒꯤ ꯁꯨꯃꯥꯏꯅ ꯆꯥꯔꯤꯁꯦ ꯃꯌꯥꯝꯁꯨ ꯇꯧꯕꯤꯕ ꯌꯥꯅꯤ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯉꯥꯏꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯞꯇꯣꯏꯕꯣ ꯍꯥꯞꯇꯣꯏꯕ ꯃꯌꯥꯝ ꯐꯦꯟ ꯊꯥꯅꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯏꯪꯍꯜꯂꯤꯃꯤ ꯁꯨꯝꯗꯣꯛꯇꯣꯏꯕꯅꯤꯅ ꯑꯍꯥꯟꯕꯗ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯈꯟꯗꯣꯛꯅ ꯊꯝꯃꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯨꯝꯕꯗ ꯇꯣꯏꯈꯤꯅꯦꯕ ꯑꯗꯨꯒꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯨꯝꯗꯣꯏꯅꯤ ꯁꯨꯝꯕ ꯍꯧꯖꯔꯦ ꯅꯪ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯝꯖꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯣꯝꯗ ꯁꯨꯝꯃꯨꯗ ꯑꯗ ꯅꯣꯏꯗꯤ ꯈꯇꯪ ꯐꯩꯅ ꯂꯣꯏ ꯁꯨꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨꯁꯨ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯞꯆꯟꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯀꯪꯅ ꯁꯨꯝꯕꯗ ꯍꯥꯏꯁꯦ ꯁꯤꯒ ꯇꯣꯉꯥꯟ ꯂꯧꯊꯣꯛꯅ ꯂꯩꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯦ ꯈꯪꯉꯤꯃꯤꯅꯦ ꯑꯗꯨꯏꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯅ ꯗꯤꯇꯦꯜꯁ ꯍꯥꯏꯕꯤꯔꯤꯃꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯕ ꯇꯥꯕ ꯀꯥꯟꯅꯗꯦ ꯑꯩ ꯁꯣꯝꯗ ꯉꯧꯈꯤꯒꯦ ꯅꯪ ꯁꯣꯝꯗ ꯁꯨꯝꯕ ꯌꯥꯏꯗ ꯁꯤ ꯂꯣꯏꯊꯣꯛꯑꯒꯦ ꯊꯥꯎ ꯍꯥꯞꯆꯔꯒꯦ ꯈꯥꯡ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯒ ꯑꯩꯒꯤ ꯑꯁꯤ ꯈꯥꯃꯦꯟꯁꯦ ꯍꯥꯟꯅ ꯉꯧꯅ ꯌꯦꯡꯉꯒꯦ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛꯀ ꯂꯩ ꯃꯔꯤꯔꯛ ꯂꯣꯏꯔꯦ ꯏꯉꯧꯕꯨ ꯉꯧꯋꯦꯗ ꯆꯅꯝ ꯈꯔ ꯋꯥꯠꯂꯕ ꯍꯥꯏꯅ ꯒꯦꯁꯇꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯩꯗ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯖꯥꯡꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯇꯣꯉꯥꯟꯕꯅꯦ ꯃꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ
ꯕꯦꯁꯣꯟꯒ ꯑꯇꯥꯒ ꯑꯝꯇ ꯇꯣꯠꯇ꯭ꯔꯦ ꯃꯣꯔꯣꯛ ꯂꯩꯉꯪ ꯊꯨꯝꯇ ꯑꯣꯏꯅ ꯇꯣꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯎꯁꯣꯏ ꯏꯔꯣꯟꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯔꯣ ꯉꯥ ꯑꯉꯥꯟꯕ ꯆꯥꯛꯇ ꯉꯥꯜꯂꯤꯕ ꯑꯗꯨꯒꯩ ꯑꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯁꯤꯅ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯁꯤꯅ ꯇꯣꯉꯥ ꯁꯤꯅ ꯃꯌꯥꯡꯕ ꯑꯣꯀꯦ ꯑꯗꯣ ꯍꯣꯏ ꯎ ꯃꯣꯔꯣꯛꯅ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯎ ꯃꯣꯔꯣꯛꯇꯣ ꯂꯩꯇꯦ ꯍꯥꯏꯕ ꯃꯣꯔꯣꯛ ꯑꯀꯪꯕꯅ ꯑꯣꯏꯅ ꯃꯦꯠꯂꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯤꯟꯕꯨ ꯆꯨꯝꯃꯦꯗ ꯍꯧꯖꯤꯛꯇꯒꯤ ꯃꯦꯠꯇꯧꯔꯁꯤ ꯌꯥ ꯅꯪ ꯃꯈꯨꯠꯅ ꯃꯦꯠꯇꯣꯏꯕ ꯁꯥꯔꯣꯏꯗ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯣ ꯁꯥꯔꯣꯏꯗꯧꯁꯦ ꯁꯥꯅꯤ ꯌꯥꯝꯃꯤꯁꯦ ꯁꯥꯅꯤ ꯃꯣꯔꯣꯛꯁꯦ ꯑꯍꯥꯟꯕꯗ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯛꯑꯣ ꯊꯨꯝꯒ ꯃꯨꯟꯅ ꯑꯗꯨꯒ ꯇꯣꯉꯥ ꯑꯦꯗ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯦ ꯊꯥꯎꯗ ꯉꯧꯕ ꯃꯥꯁꯦ ꯑꯩꯒ ꯂꯩꯅ ꯍꯩꯔꯦ ꯃꯣꯔꯣꯛꯁꯦ ꯀꯨꯞꯅ ꯇꯣꯠꯈꯥꯏꯕꯤꯔꯒ ꯑꯗꯨꯒ ꯇꯣꯉꯥ ꯑꯦꯗ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥ ꯑꯌꯥꯏꯕꯗꯣ ꯉꯥ ꯃꯆꯥ ꯑꯌꯥꯏꯕꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯉꯥ ꯃꯇꯨꯝ ꯍꯥꯞꯄꯗꯤ ꯉꯧꯔꯒ ꯍꯥꯎꯗꯣꯏꯅꯤ ꯉꯥ ꯑꯇꯦꯛꯄ ꯍꯥꯞꯄꯁꯨ ꯌꯥꯅꯤ ꯍꯥꯏꯕ ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯄꯁꯨ ꯌꯥꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯣ ꯉꯥ ꯑꯇꯥꯎꯕꯗꯣ ꯂꯩꯇꯕꯅꯤꯅ ꯉꯥ ꯀꯩꯅꯣ ꯅꯍꯥꯟ ꯐꯥꯕꯗꯣ ꯑꯗꯨ ꯈꯔ ꯈꯛ ꯂꯩꯕꯗ ꯑꯗꯨꯗꯣ ꯉꯥꯜꯂꯒ ꯑꯣꯏꯅ ꯃꯦꯠꯂꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯌꯥꯡꯕ ꯃꯅꯥꯁꯦ ꯍꯥꯞꯄꯦ ꯑꯗꯣ ꯇꯣꯅꯤꯡꯈꯣꯛꯁꯦ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯣꯅꯤꯡꯈꯣꯛꯁꯦ ꯆꯥꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯅ ꯁꯤꯁꯦ ꯍꯥꯟꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯅꯝꯁꯤꯁꯨ ꯅꯨꯡꯁꯤꯔꯦ ꯇꯣꯅꯤꯡꯈꯣꯛ ꯃꯅꯝꯁꯦ ꯇꯦꯁꯇꯤ ꯁꯣꯜꯠꯁꯨ ꯍꯥꯞꯇꯣꯔꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯁꯨꯃꯥꯏ ꯃꯨꯟꯅ ꯇꯣꯠꯈꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯥꯕ ꯌꯥꯔꯅꯤ ꯑꯩꯁꯨ ꯁꯣꯝꯗ ꯉꯧꯔꯤ ꯈꯥꯃꯦꯟꯁꯦ ꯃꯩ ꯃꯨꯠꯅꯕꯨ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯁꯤ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯗꯧꯔꯕꯅꯤꯀꯣ ꯏꯁ ꯃꯌꯥꯝ ꯃꯊꯦꯜ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯊꯦꯜꯁꯦ ꯂꯣꯏꯔꯛꯄꯗ ꯑꯃ ꯑꯅꯤꯇꯪ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯑꯇꯩꯁꯨ ꯌꯥꯝ ꯊꯣꯛꯄꯩ ꯋꯥꯅꯤꯗ ꯎꯁꯣꯏ ꯏꯔꯣꯟꯕꯗꯨꯗꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯎꯠꯇꯤ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒ ꯖꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯔꯦ ꯁꯤꯒꯅ ꯑꯩꯅ ꯉꯁꯥꯏ ꯇꯧꯕ ꯈꯥꯃꯦꯟ ꯉꯧꯕꯗꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯥꯂꯨꯁꯤꯃ ꯂꯧꯔꯦ ꯑꯁꯤꯒꯤ ꯕꯣꯔꯥꯁꯤꯅ ꯑꯩꯈꯣꯏ ꯕꯣꯛꯆꯥꯅ ꯇꯧꯔꯛꯄꯅꯦꯕ ꯑꯩꯅ ꯎꯁꯣꯏ ꯏꯔꯣꯟꯕ ꯈꯔ ꯊꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯣꯔꯥ ꯆꯥꯈꯣ ꯄꯨꯈꯣ ꯍꯥꯏꯅ ꯁꯤ ꯄꯤꯔꯦ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯊꯦꯜꯁꯦ 1 2 3 4 5 6 ꯇꯥꯔꯦꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯎꯁꯣꯏ ꯏꯔꯣꯟꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯝꯕ ꯍꯧꯔꯁꯤꯒꯦ ꯈꯪꯗꯦ ꯎꯇꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯎꯇꯤꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯎꯁꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯦꯕꯨ ꯃꯅꯥꯁꯨ ꯊꯛꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯥꯎꯅꯕꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯈꯥꯃꯦꯟꯁꯤꯕꯨ ꯑꯝꯇ ꯆꯥꯡ ꯌꯦꯡꯈꯤꯒꯦ ꯃꯀꯣꯛꯁꯤꯗꯤ ꯈꯔ ꯀꯜꯂꯦ ꯁꯥꯏꯁꯦ ꯖꯥꯠꯄ ꯊꯨꯡꯗꯕꯩꯔ ꯀꯩꯅꯣ ꯃꯀꯣꯛꯁꯤꯁꯨ ꯌꯥꯝ ꯅꯛꯇꯣꯏꯅꯤꯀꯣ ꯕꯣꯛꯆꯥꯅ ꯄꯤꯔꯛꯄ ꯕꯣꯔꯥꯁꯦ ꯑꯝꯇꯪ ꯆꯥꯅꯤꯡꯉꯤ ꯀꯟ ꯂꯥꯎ ꯃꯁꯦ ꯍꯋꯥꯏ ꯕꯣꯔꯥꯅꯤ ꯃꯨꯁꯨꯔꯤꯒ ꯌꯦꯅꯨꯝꯒ ꯑꯁꯦꯡꯕ ꯎꯁꯣꯏ ꯏꯔꯣꯟꯕꯁꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯕ ꯅꯪ ꯎꯁꯣꯏ ꯏꯔꯣꯟꯕ ꯍꯥꯎꯔꯤ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯗꯤꯖꯥꯏꯟꯗ ꯈꯥꯃꯦꯟ ꯉꯧꯕꯗ ꯍꯥꯎꯕ ꯑꯩ ꯆꯥꯍꯧꯗꯦ ꯀꯩꯒꯤ ꯃꯤꯅꯦ ꯕꯦꯁꯣꯟ ꯇꯣꯠꯇꯥꯏꯅ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯇꯧꯖꯕꯀꯣ ꯎꯇꯤꯗ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕ ꯌꯥꯏ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯍꯦ ꯃꯨꯛꯕꯥꯡ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯨꯛꯀꯗꯕ ꯍꯥꯎꯋꯦ ꯃꯌꯥꯝꯈꯣꯏꯗꯤ ꯎꯁꯣꯏ ꯏꯔꯣꯟꯕꯁꯦ ꯎꯁꯣꯏ ꯏꯔꯣꯟꯕ ꯈꯛꯇꯗ ꯆꯥꯛꯀ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯍꯤꯟꯖꯥꯡ ꯃꯆꯤꯗ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯪꯕꯗꯨꯒ ꯑꯗꯨꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯎꯁꯣꯏ ꯏꯔꯣꯟꯕ ꯈꯔꯒ 우선 이거 먹어보라. 아? 뭐 사갈래? 뭐 사갈래? 고마운 거 사갈래.
ꯎꯁꯣꯏ ꯏꯔꯣꯟꯕꯁꯦꯀꯣ ꯃꯌꯥꯝ ꯇꯣꯠꯁꯜꯂꯨꯔ ꯆꯪꯉꯝꯃꯣꯏꯗꯕ ꯈꯪꯗꯦ ꯆꯪꯉ ꯑꯗꯨꯁꯨ ꯆꯥꯗꯤ ꯆꯥꯔꯅꯤ ꯄꯥꯝꯃꯨꯏꯌꯦꯕ ꯂꯪꯊꯣꯛꯄ ꯆꯀꯟ ꯈꯔ ꯊꯝꯒꯦ ꯂꯥꯁꯇ ꯆꯥꯅꯕ ꯁꯥꯏꯕꯁꯤꯗ ꯌꯦꯟ ꯆꯥꯅꯕ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯎꯁꯣꯏ ꯏꯔꯣꯟ ꯆꯥꯕ ꯍꯥꯏꯕ ꯈꯔꯕꯨꯗꯤ ꯁꯥꯔꯦ ꯑꯗꯨ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯌꯥꯝꯅ ꯃꯊꯦꯜ ꯃꯌꯥꯝꯗ ꯆꯥꯕꯗ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯣꯏꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯎꯁꯣꯏ ꯏꯔꯣꯟꯕꯒꯤ ꯑꯇꯩ ꯀꯩ ꯃꯑꯣꯡ ꯂꯩ ꯍꯥꯏꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩꯅ ꯈꯟꯕꯗꯤ ꯁꯤꯅ ꯂꯣꯏꯔꯕ ꯑꯩꯅ ꯈꯜꯂꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯨ ꯂꯩ ꯑꯗꯣ ꯁꯣꯏꯕꯨꯝꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯤꯁꯨ ꯃꯌꯥꯝꯅ ꯍꯥꯎꯔꯦ ꯆꯠꯅꯕ ꯑꯗꯣ ꯎꯁꯣꯏ ꯏꯔꯣꯟꯕꯁꯦ ꯌꯥꯝꯅꯕꯨꯗꯤ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯗꯨꯅꯤꯀꯣ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯎꯇꯤꯗ ꯍꯥꯞꯄꯅ ꯍꯦꯟꯅ ꯑꯩ ꯄꯥꯝꯖꯩꯌꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯐꯖꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕ ꯇꯧꯕꯤꯒꯅꯨ ꯑꯦꯟ ꯕꯥꯏ